ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯌꯦꯛꯄꯤ ꯂꯩꯔꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯔꯤꯛ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯪ ꯃꯆꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯃꯝꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯛꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯊꯕꯛ ꯑꯁꯦ ꯄꯥꯏꯈꯠꯂꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯃꯍꯥꯛꯅ ꯁꯛꯇꯝ ꯌꯦꯛꯂꯤ꯫ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗꯅꯤ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯛꯅ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯈꯨꯄꯥꯛꯅ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯛ ꯇꯛ ꯂꯥꯎꯅ ꯊꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯈꯨꯜꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯑꯗꯨꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥ ꯇꯥꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯪꯐꯨꯗ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ "ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯪꯒꯟꯗ ꯇꯣꯛ ꯇꯣꯛ ꯐꯨꯔꯛꯏꯗꯨꯕꯣ? ꯅꯉꯣꯟꯗꯁꯨ ꯇꯧꯔꯛꯄ꯭ꯔꯣ? ꯑꯩꯉꯣꯟꯗꯁꯨ ꯐꯨꯔꯛꯏꯕꯅꯤ꯫ ꯀꯅꯥꯅ ꯑꯣꯏꯔꯕꯖꯥꯠꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯑꯃꯗꯨꯅ ꯑꯃꯨꯛ "ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯏꯅꯦ꯫ ꯀꯅꯥꯅ ꯑꯣꯏꯔꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯄꯒꯨꯝ ꯈꯪꯊꯥꯡ ꯊꯥꯡꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯣ ꯂꯩꯃꯥꯏꯗꯒꯤ ꯐꯨꯠ 9 ꯋꯥꯡꯅ ꯆꯣꯡꯈꯠꯈꯤ꯫ ꯑꯗꯨꯝꯅ ꯆꯣꯡꯈꯠꯂꯛꯄ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯃꯌꯥꯝꯅ "ꯀꯔꯤꯅꯣ ꯑꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯉꯛꯇꯨꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯋꯥ ꯈꯟꯅꯔꯤꯕ ꯑꯗꯨꯁꯨ ꯈꯟꯅꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯀꯤꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯛꯇ ꯋꯥꯡꯅ ꯊꯥꯡꯒꯠꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯥꯔꯛꯄꯗꯗꯤ ꯐꯩꯖꯩꯅꯤꯅ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯡ ꯅꯥꯝꯃ ꯇꯦꯛꯂꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯅꯤ ꯑꯃꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯕꯗꯨꯗ ꯃꯈꯣꯏꯁꯨ ꯆꯦꯜꯂꯨꯕꯗ ꯂꯧꯁꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯁꯟꯕꯗ ꯑꯃꯅ ꯁꯌꯦꯡ ꯄꯨꯝꯅꯃꯛ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯇꯨꯁꯟꯕꯗ ꯈꯨꯔꯨꯅ ꯅꯝꯕꯗꯒꯤ ꯈꯨꯔꯨ ꯀꯥꯡ ꯑꯗꯣ ꯀꯥꯏꯔꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯁꯦ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯤ ꯇꯤꯟꯅꯐꯝ ꯃꯌꯥꯝꯒꯤ ꯋꯥ ꯈꯟꯅꯐꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯂꯩꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯈꯔ ꯊꯣꯛꯍꯜꯂꯨꯕ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯩꯔꯤꯛꯀꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯛꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝ ꯉꯔꯪ ꯉꯔꯪ ꯂꯥꯛꯄ ꯑꯗꯨꯗ ꯂꯩꯔꯤꯛꯀꯤ ꯃꯃꯥ ꯁꯟꯖꯤꯇꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯂꯝꯕꯗꯒꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯟꯖꯤꯇꯥꯗ "ꯅꯆꯥꯅꯨꯄꯤꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯔꯛꯎ. ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯃꯊꯪ ꯃꯊꯪ ꯑꯋꯥꯕ ꯄꯤꯕ ꯍꯧꯔꯛꯂꯤ. ꯌꯥꯝꯅ ꯊꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯂꯩꯔꯤꯛ ꯄꯨꯊꯣꯔꯛꯎ. ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯇꯥꯟꯊꯣꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯀꯤ ꯃꯃꯥ ꯁꯟꯖꯤꯇꯥꯅ "ꯑꯩ ꯐꯥꯎꯕ ꯏꯆꯥꯅꯨꯄꯤꯗꯣ ꯀꯗꯥꯏ ꯇꯥꯟꯅ ꯆꯦꯟꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯊꯤꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯆꯥꯗ ꯑꯣꯏꯅ ꯂꯣꯠꯁꯤꯟꯕꯒꯤ ꯃꯑꯣꯡꯗꯅꯤ ꯅꯣꯏꯅ ꯉꯥꯡꯂꯤꯕꯁꯤ" ꯍꯥꯏꯗꯨꯅ ꯁꯟꯖꯤꯇꯥꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯠꯇꯕꯤꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯤꯃꯤꯟꯅꯁꯦꯒ ꯀꯥꯏꯗꯅ "ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯣ "ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯂꯩꯔꯤꯛ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯀꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯤꯇꯥꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯗꯤ
ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯅꯕ ꯈꯔ ꯍꯧꯔꯕꯅꯤꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯄꯥꯎ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯋꯥꯃꯟꯈꯤꯕꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯑꯃ ꯇꯥꯔꯦ꯫ ꯉꯔꯥꯡ ꯁꯣꯛꯈꯤꯕ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯐꯤꯕꯝ ꯂꯨꯁꯜꯂꯤ, ꯏ ꯈꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯈꯔ ꯁꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏ ꯈꯛꯎ ꯌꯥꯗꯕꯗꯨꯗ ꯗꯣꯛꯇꯔ ꯐꯥꯎꯕ ꯉꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯏ ꯑꯗꯨꯅ ꯈꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏ ꯈꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯂꯛꯀꯗꯧꯔꯤ, ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯏ ꯈꯛꯍꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯁꯥꯎꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯟꯖꯤꯇꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯨꯝ ꯑꯁꯦ ꯊꯨꯒꯥꯏꯕ ꯌꯥꯟꯈꯥꯏꯕ ꯇꯧꯗꯨꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯟ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯤꯇꯥꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯅꯣ? ꯅꯈꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤ ꯅꯈꯣꯏꯅ ꯀꯔꯤ ꯁꯥꯈꯤ ꯁꯥꯕꯣꯜ ꯂꯩꯔꯕꯒꯦ? ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯑꯩꯈꯣꯏꯕꯨ ꯃꯇꯨ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯕ ꯇꯧꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯅꯈꯣꯏꯅ ꯎꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯌꯥꯝ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯨꯒꯗꯕꯒꯤ ꯇꯥꯟꯅꯕꯗ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯁꯤ ꯃꯔꯥꯜ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯟꯖꯤꯇꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯁꯟꯖꯤꯇꯥ ꯏꯃꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯈꯤ꯫ ꯑꯗꯨꯗꯨꯒ ꯊꯧꯔꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯤꯜꯂꯒꯤ ꯃꯇꯥꯒꯨꯝ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯊꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯟꯖꯤꯇꯥꯁꯨ ꯉꯥꯎꯔꯦ, ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕꯗ ꯃꯤ ꯍꯥꯠꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯁꯟꯖꯤꯇꯥꯅ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯇꯥꯟꯅꯔꯒ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯅꯪꯅ ꯊꯥꯡ ꯄꯥꯏꯔꯒ ꯇꯥꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯆꯦꯟꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯄꯗ ꯁꯟꯖꯤꯇꯥꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯔꯤꯛꯁꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯕꯅꯤꯅ ꯃꯔꯝ ꯁꯨꯈꯪ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯌꯦꯡꯂꯨꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯁꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯂꯥꯏꯔꯤꯛꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯎꯍꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯀꯤꯕꯒꯨꯝ ꯀꯔꯤꯒꯨꯝ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯄꯨ ꯊꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯆꯣꯡꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛꯅ ꯊꯕꯛ ꯑꯁꯦ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯖꯣꯒꯤꯟꯗ꯭ꯔꯣꯒ ꯎꯅꯔꯤ꯫ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯖꯣꯒꯤꯟꯗ꯭ꯔꯣꯅ ꯃꯍꯥꯛꯅ ꯎꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯔꯣꯏ, ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯥꯏꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯁꯟꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯍꯥꯛꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯀꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯕꯤꯀ꯭ꯔꯝꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯖꯥꯠꯀꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯖꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯊꯥꯖꯗ꯭ꯔꯒꯅ ꯊꯥꯖꯗ꯭ꯔꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯂꯨꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯍꯪ ꯑꯗꯣ ꯍꯪꯂꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛꯄꯨ ꯐꯪꯅꯅꯕ ꯊꯤꯔꯁꯤ, ꯃꯍꯥꯛ ꯐꯪꯂꯕꯗꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯏꯔꯤꯛꯄꯨ ꯊꯤꯕ ꯍꯧꯈꯤ꯫ ꯁꯣꯝꯗꯗꯤ ꯂꯥꯏꯔꯤꯛ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯧꯇꯥꯡ ꯁꯪ ꯍꯥꯏꯕꯗꯤ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯪ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ꯫
ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯍꯧꯕꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯞꯄ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯆꯤꯡꯗ ꯀꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯁꯥꯔꯝꯕ ꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯛ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯁꯟꯖꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ 2 ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯁꯟꯖꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯩꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯏꯗ ꯌꯦꯠꯂꯤꯕ ꯕꯦꯟꯗꯦꯖ ꯑꯗꯣ ꯂꯧꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯧꯊꯣꯛꯂꯨꯕꯗꯗꯤ ꯗꯣꯛꯇꯔ ꯌꯥꯎꯅ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯑꯁꯥ ꯀꯥꯏꯔꯤ꯫ ꯃꯈꯣꯏꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯕꯗ ꯃꯁꯨꯞ ꯃꯁꯨꯞ ꯁꯨꯞꯄꯒ ꯃꯆꯤ ꯈꯥꯝꯗꯣꯛꯂꯒ ꯃꯩꯅ ꯀꯔꯨꯝ ꯀꯔꯨꯝ ꯆꯥꯎꯊꯣꯛꯈ꯭ꯔꯕ ꯏꯈꯨꯏ ꯈꯨꯏꯔꯕ ꯎꯟꯁꯥ ꯑꯃꯒꯨꯝ ꯂꯩꯔꯝꯂꯤ꯫ ꯃꯃꯤꯠꯀꯤ ꯃꯤꯈꯥ ꯑꯃꯗꯤ ꯃꯤꯊꯛꯁꯤꯡ ꯄꯠꯂꯤ ꯄꯠꯂꯤ ꯇꯧꯕꯒꯨꯝ ꯏꯃꯨ ꯃꯨꯁꯠꯂꯤ꯫ ꯃꯔꯥꯏꯕꯛ ꯑꯗꯨꯁꯨ ꯏꯀꯣꯛ ꯀꯣꯛꯂꯒ ꯆꯕꯥꯛ ꯉꯧꯔꯒ ꯆꯕꯥꯛ ꯃꯨꯁꯤꯟ ꯃꯨꯔꯤ꯫ ꯑꯃꯨꯕꯒ ꯑꯉꯧꯕꯒ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯗꯤ ꯀꯞꯄꯗ ꯂꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯣꯛꯂꯤꯕ ꯄꯠꯂꯤꯕ ꯃꯃꯥꯏꯒꯤ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯔꯖꯔꯤ ꯇꯧꯅꯅꯕ ꯗꯣꯛꯇꯔꯁꯤꯡꯒ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯁꯦꯟ ꯌꯥꯝꯅ ꯆꯪꯒꯗꯕ ꯃꯔꯝꯅ ꯃꯗꯨꯃꯛꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯖꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯔꯤꯛꯇ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ, ꯂꯥꯏꯔꯤꯛꯇ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯖꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯊꯦꯡꯅꯕ ꯐꯪꯈꯤꯗ꯭ꯔꯦ, ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤꯁꯨ ꯏꯀꯥꯏꯃꯟꯈꯤꯕꯅ ꯁ꯭ꯀꯨꯜꯁꯨ ꯀꯥꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯤꯛ ꯑꯇꯣꯞꯄ ꯃꯍꯥꯛꯄꯨ ꯂꯛꯅꯕꯗ ꯌꯥꯎꯈꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯇꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯁꯟꯖꯨ ꯃꯈꯣꯏ ꯑꯅꯤꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯌꯦꯛ ꯀꯌꯥ ꯅꯨꯡꯄꯥꯛ ꯑꯄꯥꯛꯄꯁꯤꯡ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯌꯦꯛꯄ ꯂꯦꯞꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯀꯤꯅꯕꯗ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯇ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯤꯅ ꯆꯩꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯂꯤ, ꯇꯥꯕꯗꯤ ꯇꯥꯗꯦ꯫ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯇꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯅꯨꯡꯁꯤꯠꯇꯤ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯨꯡꯁꯤꯠꯅ ꯎꯅꯥꯗ ꯐꯨꯔꯒ ꯎꯅꯥꯁꯤꯡ ꯑꯗꯨꯅ ꯐꯗ꯭ꯔꯠ ꯍꯥꯏꯗꯨꯅ ꯂꯤꯔꯤ ꯍꯨꯝꯂꯤꯕ ꯃꯥꯂꯪꯕ ꯑꯗꯨꯗ ꯆꯦꯟꯅ ꯆꯣꯡꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯨꯝꯂꯝꯕꯁꯤꯡ ꯑꯗꯣ ꯍꯦꯟꯅ ꯅꯥꯎꯁꯨꯝ ꯑꯣꯏꯕꯒꯨꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯌꯨꯝ ꯃꯀꯩ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯕꯁꯤꯡꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯇꯨꯝꯕ ꯀꯥꯏꯍꯜꯂꯤ, ꯃꯤꯍꯨꯟ ꯁꯨꯍꯟꯗ꯭ꯔꯦ ꯑꯃꯗꯤ ꯏꯄꯥꯏ ꯊꯕꯥꯏꯍꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯇꯦꯞ ꯆꯞꯇꯨꯅ ꯊꯝꯂꯤꯕ ꯖꯤꯡꯒꯁꯤꯡ ꯑꯃꯗꯤ ꯐꯛꯂꯥꯡ ꯈꯥꯖꯤꯟꯕ ꯉꯝꯖꯗ꯭ꯔꯕ ꯑꯍꯣꯕ ꯐꯛꯂꯥꯡꯁꯤꯡ ꯍꯨꯝꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯄꯥꯈꯠꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯂꯥꯏꯔꯤꯛꯅ ꯅꯨꯡꯄꯥꯛꯇ ꯌꯦꯛꯇꯨꯅ ꯊꯝꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡ ꯑꯃꯅ ꯈꯨꯜꯂꯒ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯥꯏꯇ꯭ꯔꯤ ꯁꯟꯖꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯅꯨꯡꯗꯨꯝ ꯑꯃꯅ ꯍꯟꯖꯤꯟ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯆꯩꯅꯥꯀꯣꯜ ꯑꯗꯣ ꯐꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯂꯛꯂꯦ, ꯅꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯗꯤ
ꯎꯗꯕꯅꯤꯅ ꯎꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯇ꯭ꯔꯤꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯋꯥꯡꯕ ꯑꯗꯨꯒ ꯈꯔꯁꯨ ꯅꯣꯏꯕ ꯅꯨꯄꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯐꯔꯪ ꯐꯔꯪ ꯆꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯁꯥꯔꯩ ꯍꯧꯕꯒꯨꯝ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯂꯒ ꯐꯃꯥꯡꯂꯣꯝꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯅ "ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯕꯨ ꯈꯝꯂꯛꯀꯅꯨ. ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ. ꯃꯍꯥꯛꯄꯨ ꯉꯁꯤ ꯑꯩꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯕꯨ ꯅꯣꯛꯅꯕ ꯍꯩꯕ, ꯃꯤꯕꯨ ꯀꯔꯦꯝꯅꯕ ꯍꯩꯕ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯃꯗꯤ ꯐꯖꯔꯦ ꯈꯜꯂꯗꯨꯅ ꯂꯩꯖꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯁꯦꯠꯄꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯁꯦꯒꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯃꯟꯈꯤꯕꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡꯅ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯁ, ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯟꯕ ꯅꯠꯇꯦꯗꯅ. ꯁꯤꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯃꯥꯡꯕ ꯂꯥꯏ ꯀꯌꯥ ꯄꯨꯜꯂꯞ ꯊꯨꯞꯆꯤꯟꯗꯨꯅ ꯊꯥꯔꯛꯂꯦ. ꯑꯗꯨꯅ ꯏꯕꯦꯝꯃꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯇꯥꯔꯦ. ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ. ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯅꯕ ꯇꯧꯁꯤ." "ꯍꯩ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯃꯨꯛꯀ ꯇꯞꯊꯧ. ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ? ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯈꯣꯠꯇꯠꯆꯕꯗꯗ ꯃꯁꯥꯁꯦ ꯇꯞ ꯇꯥꯔꯅꯤ. ꯇꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯕꯗ ꯅꯠꯇꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯅꯤ. ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ" ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕꯤ ꯑꯃꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯊꯤꯡꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯕ ꯅꯪꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯊꯤꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ. ꯑꯗꯨꯒ ꯀꯅꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯃꯗꯨ ꯊꯤꯡꯕꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯗꯨꯏꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯒꯦ. ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯤꯡꯅꯅꯕ ꯇꯧ" ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ "ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯡꯕꯗꯤ ꯐꯪꯂꯔꯣꯏ. ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯣꯏꯅ ꯈꯨꯔꯨꯝꯂꯁꯤ. ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯗꯨꯅ ꯏꯕꯦꯝꯃꯁꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ. ꯑꯗꯨꯅ ꯅꯣꯡ ꯉꯥꯜꯂꯕ ꯀꯥꯟꯗꯗ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯂꯁꯤꯀꯣ" ꯍꯥꯏꯔꯝꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯨꯟꯅ ꯌꯥꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯃꯥꯟꯅꯕꯤ ꯑꯇꯩ ꯈꯔ ꯑꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯂꯥꯎꯗ ꯂꯥꯎꯕ, ꯄꯪꯀꯞꯇ ꯀꯞꯄ, ꯃꯁꯥ ꯃꯇꯣꯝꯇ ꯃꯁꯝ ꯄꯪꯐꯣꯏꯗ ꯐꯣꯏꯗꯠꯆꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯃꯊꯪ ꯃꯊꯪ ꯀꯧꯔꯒ ꯌꯦꯡꯕꯗ "ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏ ꯅꯃꯥꯟꯅꯕꯤ ꯑꯍꯨꯝꯅꯤ. ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯌꯥꯔꯔꯣꯏ. ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯃꯃꯝꯇ ꯈꯨꯔꯨꯝꯂꯕꯗꯤ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯅꯤ. ꯃꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯇꯝꯅꯅ ꯅꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯉꯔꯥꯡ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯕꯨꯠ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯟꯁꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯍꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯑꯗꯣ ꯈꯨꯔꯨꯝꯅꯅꯕ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯣ ꯑꯁꯣꯝꯗꯒꯤ ꯂꯩꯔꯤꯛꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯒꯗꯣꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯁꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡ ꯃꯪꯂꯝꯕꯗꯨꯗꯤ ꯐꯈ꯭ꯔꯤ꯫ ꯂꯩꯔꯤꯛ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒ ꯄꯥꯟꯅꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯩꯕꯕꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯁꯤꯅꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯔꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯐꯔꯤꯕ꯭ꯔꯥ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥꯍꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯂꯃꯟꯁꯤꯡꯒꯤ ꯈꯜꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯃꯟꯁꯤꯡꯕꯗꯨꯁꯨ ꯂꯣꯏꯔꯦ꯫ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯔ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯔꯛꯀꯗ꯭ꯔꯥ, ꯃꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯤꯇꯪꯗꯤ ꯃꯤꯄꯥꯏꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯕꯨ ꯑꯣꯏꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫